Uttar Pradesh ki Amethi da ngasi pangthokadaba election campaign ki mangoinana Indian National Congress Amethi ki office sakhangdaba singna ngarang ahing atik tawduna office mamangda khaamduna thamba car kaya thugairamle amangata thokankhre. India Today da report tawbagi matungina thodogadu kanana kari maramgi damak chathakibano haiba khangdabana masak khangdaba singi mathakta Amethi police na FIR ama panduna thijinba hokre hairi. Amaromda thokriba thodogadu BJP gi gunda kharana chathaba oigani haina Congress party na maral sirakli. INC na social media X ta post tawbagi matungina lakliba mikhal asida Amethi da BJP maithiragani haina pakhatpadagi ngarangi thodogadu chathakibani hairi. Panba yabadi tangkak tare thokna pangthokliba Lok Sabha mikhal asigi manga suba tangkakta Amethi amadi Rai Vareli da tha asigi tangkunda mikhal pangthokadabani.